Lakhipur online puthok saba January ki tang tara irai numit ki Khomjinba Pao tabirase. Ahan bada maruwe papao. Ningthau Gambir Singha Laiki dabagi chama gamra putra ma thoi suba komon thoram ngarang Barak Tampak ki mafam da paksana pangthok nakre. Khairak pa irel umang Lakhibam gi ira thoram lakliba nonglaising January ki tara ni thoi da pangthok lagani. Dima asawgi umrang su koila khuni dagi thongmi sing lagthokpagi thabak ngarang mari ni chanba numita su chathakre amasung pung sembagi miyoi sing thabirakpada Tripura gi meitei singna thagatpa phongdoragli. Haujik mapung oiba pau tabirase. Chamaga marputra ma thoi suba ningthau Gambir Singha nonga kumon chahi taret kunthakpaga mari lenana Maharaj Gambir Singh Memorial Committee Apunba Khungung Mapan Chakwatlu Paskandi Kasar Amasung Manipuri Youth Front of Assam Silchar Hairiba Lup Ahum Masina Kusamnaduna Kasar gi Manipur Levi Lampak Chandrapur Paskandi da ngarang pangthokre. Thauramasida Manipur Building and Other Construction Workers Welfare Board ki Chairperson Kekerbam Sarat Kumar Maharaj Gambir Singh Memorial Committee Chandrapur Apunba Khungung Mapan Chakwatlu ki President Kaisam Bidapati Manipuri Youth Front of Assam ki President Thangjam Brojen, Retired SAS Arambam Nandababu, Manipuri Development Council Assam ki Chairperson Rina Singh, Coalition Against Drug and Alcohol Kada ki President Hizam Priya Kumar, Chongtham Gaur Chandra amasung Assam Manipuri Muslim Youth Front ki Chief Advisor Ahmed Chaudhary na chingba miyoi singna mathang sidna Chief Guest President Guest of Honor oina daistapam ki Maharaj Gambir Singh Memorial Committee Chandrapur ki President Kaisam Bidapatina amuba piral chingkatuna thorum hudokpaga loinana miyamnasu haikalekta tamki. Ngasi chaitha mapan January lising aniga subna kunmanga sagolsen numit chamaga Malputara mathoi suba Maharaj Gambir Singh Langa kumon chahi taret khuntakpaga mari leinana Manipur Levi Lampak Chandrapur Baskandi Kasar Assam da Maharaj Gambir Singh Memorial Committee Chandrapur Apunba Khungung Mapan Chakwatlu Baskandi Manipuri Youth Front of Assam Lup Ahum Asina Kusam Najaraga Pangthok Chaba Thauram Asida Lengbi Rakliba Mafam Masid Lengsin Biliba Wajasing Amadi Midiagi Chilina Kutik Mapu An Maktak Daihakna Ikai Kumleba Uchari Mata Hasidaina Thamjaning Badi Maharaj Gambir Singh Memorial Committee Chandrapur Lishingamaga Chamapan Malputara Humdoida Mara Hariba Loop Asila Maharaj Gambir Singh Memorial Committee Chandrapur se Linketcheki Bagi Maru Oiba Pandam De Manipur da Ing Kumja Lishingamaga Chanipan Tarama Pandagi Lishingamaga Chanipan Kuntaluk Pavada Awana Maram Oduna Chahi Terel Kuntak Lubada Adubu Adugi Awashigdu Manipur Tagi Maru Pangna Tanthoknabagi Tamakta Haribal Lamdam Baskandi Chandrapur Asida Akona Lepchari Mapam Manipur Lebigi Lampak Asida Iningthau Amadi Maki Manao Bungo Narasingalaga Pullaga Manipur Lebi Changa Mapam Asida Tatale Chupna Training Pirabagi Tung Ingkumja Lishingamaga Chanipan Kunmanga December Kul Humdoida Lamdam Masidagi Lan Khongsan Duna Awabu Manipur Dagi Maru Pangna Tanthukiduna Manipur Bu Amukhanna Ning Tamba Laukiba Adugumba Iningthaw Adugi Ming Lenado Laujaraga Akoina Akogi Sanstha se Thamjabani Akogi Maru Iba Pandam De Hariba Manipur Lampak Manipur Levi Lampak Chandrapur Sida Iningthaw Amadi Iningthawgi Nuksijaba Manao Narasingagi Ningthilba Mitam Masya Koi Khinjabagi Wakaloni Thamjabani Adubu Layak Pabade Handak Panjakriba Ing Kumja Lishingani Supna Kulbari December Kulmagada
Maharaj Gambhir Singh Memorial Committee Chandrapur, Manipuri Youth Front of Assam, United People's Front Imphal Manipur, amadi Hingminasi Manipur, Lup Mari Asina, Kusam Naraga, Panjakriba, Atoko Singadugi, Mitamado Koi, Kinjabat, Kinjaduna, Maikum Hangdukjaba, Namjaki. Adugi, Tauramadugi Mahaj, Chataboina, Inintawa Sigi, Longako Monase, Chahitere Kuntapaga Mari Lenina, Akoina, Manipur Levil and Pakasida, Nasi Pangtok, Jade Hadna Silangjab. Awapali kumam ningsing lup kamranga kasarna senduna ningthau Gambhir Singh gi chama ga barpudrama thoi suba nonga kumon ngarang awapali kamranga da pangthokre ai ki pung mapan taba matamda awapali khubam ningsing lup kamranga gi president Saikhom Manimohna lup ki phiral singhat ki loinana miyamna leisukat ki thauramda Saikhom Manimohon president awapali khubam ningsing lup kamranga K. Sarat Kumar Singh, Chairperson, Manipur Building and Other Construction Workers Welfare Board, Mutum Rina, Chairperson, MDC Assam, Hizam Priyo Kumar, President Kada, Beni Misra, President Ampal, Ngasepam Sanahal, President Amsu, Dr. K.N. Chan, Member, Manipuri Language Advisory Board, Sahitya Academy, New Delhi, R.K. Gopal Sana, Retired Secretary, Irrigation, Government of Assam, Saikhom Komlakanta, Social Activist Amadi, Y. Jibanlal, Proprietor, Lucky Enterprises na Mathangsina, Mipamapu, Athoiba Mithung Amasung, Ikai Komnajaba Mithung Sing Oina Dais na Pamki. Imoinu Saisak Loiki, Saisak Pasingna, Sayoi Saisak Tuna Thaurumadu Haudok Labamatung, Yumnambir Kumar, Advisor, Awapalip Kubam Ningsing Lubna, Thaurumgi Nungi Bawarol Lantoki. Sumaina Togdana, Opium War. China to opium war to Chap Manana, Manipur Levan Harold Punamoxe Masagi Wakal Sati, Luina Manginaba Masagi Matona Maringan, Luina Manginaba, Punaba London Nomada, Equigi Manipur later me. Madu Yaroi Haidana, particularly not a Sigi, Manipur Palvalinga, a Sigi, Guy Commission, Minister and Biren Singh, Madi Marcus Havaliba. MLA Singh, Minister Singh, Party Organization ki, we had Punamanga, Madu Yaro Hadana, Amato, Achepa Pirkalina, Pirip Mama Lepo Matunga, Nasi Equity Terek Puntapo, Chap Manaba, Landan, Chatara Katore, Equi Housing, Equi Chapum Lake Music. Dili Lambi National Highway 37 Chatpayade, National Highway 2 Chatpayade, Imphal Dimapur Road. Adu already, a queen is Saliba, Nasi Aina Sidla, the thing is there. A good deal of middle of putting around like Masani is the man Yawn. So why not on a question, my game very question there? Masi, why do we have the Hadana? Like a citizen minister now, I'm the council of minister now. Akanga is sing now. Mukwin is centrally London the door. Think any had an honor with the Mukta, Nasidi, Manipuri, a great hour from the lady was there. Magna Ubira Kami Wontan. I want that Kalachana, the plant or Lapunata Vanina, I see you in the policy and take it for that Siki President, Sinaja Maga, Aduba. Aduna was asking a Tapirapa, seat of the Habdo, a mile and 15 general. I am a Mamate Pangani Pangana Pangani. Financially, Pangway of Pangani, Perino could Kana about the Magazine contribution that Kala, so is Kanas of the Yoga. I should go way open about Madam the Mapam say, Ipai Pugi, and Marilene about Langnaba, Marilene, Mapam City Hauraga. I could Ningtam Mango or Ningtamba, Manipuri Mango or Ningtam door, and Zelaki Mompumina. I could put Magna. The top people we sacrifice spirit Carolina, I quite. About Community, a imagination to wear upon a plate Pangzagi, Hadra, Pulmakima from the Tamzara. In my will singing Mapama Pongi, I will feast Hanabacon. I Mapam Karada, I Kenumba, Mapama Pongi, Kungi, Taragumba, Pinanaba, Aduma, Senating Tana Biraga. I Kisanaba, Mayamna,
अगर आदि पिसा कोन है सिदन तात है दो मधु आई प्रोवाइड तौर में होना जगह आई ने पाइजे लेबो के नुसी मागी देगी इनिंग तो गंभीर सिंगोना मान मणिपुर की लेवी सेमदुना आसार अमसुम मणिपुर का तुमसिन नरगा चौबा लामिया तेंगोल म तौदुना चक्खिदुना अकोगे मणिपुर अमुक करगिस मरम अदुना हाइबा मणिपुर से मतम अदुदा कलमद्रगदि मसी कोइ सुमाइना फमिनदना मणिपुरी अमनी मितै मचा अमनी हाइना लैरंबगी फिल्म मसे खरा वाना थोंगनी होय अखोगी लुक असे अतोप मओंग अमदा लैरंबसु जारमनी असिगुम्बा बोराक तंपाक असिदा मरु ओइना चंद्रपुरदा अखोगी नरसिंह अमसुंग गंभीर सिंह अनिगी लेवी खोंगसानबगी खुबम ममा मितम ममा जुंबा अगोई कोल्हापुरदा इनिंदो गंभीर सिंह की मितम ममा जुंबा मसे कामंगादा अवापली की निंसिंग खुबम ममा जुंबा मसे हाइबा लखीपुर की एरिया बासकांदी की एरिया से तसेन मणिपुरदा चंगनबा लांजनबगी यामना लालों सिंबगी एरिया ओइबनिना आदि जाम कुंगना खुबम चिंजे लेरमनी अथौब निंगसिंगलुप लखीपुर कासारना पोइलापुलदा लैबा इनिंगथौ गंभीर सिंहगी मितमदा इनिंगथौगी चामगा मरफुत्रा माथोय सुबा नोंगा कोमनगा मरी लैनना येक तरेट की फिराल सिंगतखिबगा लोइनना हैकत लेकत तमदुना इकाई खुमनजबगी थौरममा ngarang pangthokre thauram asida RK Sanahal Luki President Athokpam Kulachandra Land Donor Retired SCS Kangawam Santikumar Advisor amasung atai Luki member sing Maibam Manidhon Brahmachari Mai Manikanta Sarma Loinana Oinam Harimohon Haisnam Umananda Ngangom Kunjababu Ngangom Manidhon Khumuksam Biralal Thonga Tabam Nanda Sarma Irom Goromani amasung Asangbam Gorokopalna Chingba Miyusingna Sarujaki haina Lupki Information Secretary Ingudam Nilbirna Khanghalakli Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu ningsingjaba amadi khanganjaba matang khoirakpa irel umang lai chingu nongpok ningthau apanba narandor baba khwai miyamna matik mayai lei haina thajanariba chahi khudingi wakchinggi ani suba nomajing nimita ira thoram pangthoktuna thominaduna lakli maramaduna chaliba chahi lisinganiga kunmanga January gi tang 32 wakchinggi ani suba nomajing nimit asi chingu ibungogi ira thawniba numit haibadu thokle maramaduna hariba numit asida irei chai khoi punamak nungsi chanana amata oibagi wakhalda yaifa thomina si haina khorakpa irel umang lai ngaksel luki mai kaidagi hanna nolokna ningsingjari loinaina irei cha punamaki mafamda nolok sabadi inat ko iba fizol leteng binaba amadi mayai ka ba chinjak sijana bidaba haina suningsingjari loinaina khwai mayamna thoni ba lakpada thamoida nunglangba khanbi ganu khoirakpa irel umang lai ngaksel lukki poktak loi oja sing yauna ikai khumnajariba minister kausi rai amadi SDPO Lakhipura security matik chana pibiu hajarubada yamna harau buga loina thajaba pibiraktuna haukhiba December gi tang 18 nomajing nimita black commander otrani thoiga loina police person ahum jauna aikhoi gi miyoi humbu chatuna laifam singdok charui maramaduna chaliba January gi tang 32 wakching gi ani suba nomajing nimita pangthokadawriba tharom asibu security matik chana pibi gani haina thajaba pibirakhi loina NDRF amadi medical team sujawgani maram asigi damakta khoirakpa irel umang lai ngaksel luki maikai degi ikai khumnajariba minister kausi rai amadi SDPO Lakhipurbu haningai leitana thagachari ira thoromachi mapung phana yamna wana honajariba khoirakpa irel umang lai ngaksel lupu nungsibiu loinana thauna hapiu haina irei chapuna maki maphamda nolokna paujela chi laksari jai farina Kasar Sribar Saralaikai gi Laikhidraba Freedom Fighter Khumuksam Prajabihari gi loinabi Khumuksam Tilotama Masagi Anaba Manamaram Oiraga January gi tang 9 Yumsakaisha numita laikhidre laikhidaba matamda masagi chahi 36 sukre
Dima Hasaugi Umrang Suda Leba Koila Khonida Kudong Tiba Nangkraba Thomising Lauthokpagi Thabak Ngarang Marini Chanma Nimitasu Maipakhidre Koila Khoni asigi manungda pannuna leikraba makoi mapan gi manungda amagi asiba hakchang jumsakaisa numita lauthokpa ngamkhi Thomi adu Nepal dagi Ganga Bahadur Shrestha kawi mahak leimaidagi put marfu manga romgi leikha dagi lauthorokibani haire Kangphal ising amadi nongthaglan mising NDRF loinana Coil India Limited ki mi kanba kangbu sing yauna changsin kiba khongjang aduna makhatana atei hakchang sing hingna phangma ngambagi thajaba leitre haire panbayai haukiba ningthokaba numita hairiba put chahumga tararom luba koila khoni asida khanghodunai sing tumjilakibadagi maduda changkiba thomi singi manungda makhoi mapan thorokpa ngamdaduna laihoboni haire Tripura gi tongan tongan ba maitei taba kun singda leiriba pung yeiba singna Manipur da laktuna pung semba ngamjadaba amadi chatok chasingi khudong sadaba kaya mayokna badagi Manipur dagi lakiba pungi guru maihobam setaban Guru Phanjobam Iboton amadi Texam Nanauna Chingba artist singda Manipur dagi pung semba mioi amatang thabiraknaba haijakibadagi Oja Singh asina Tripura gi mitei chelinaw singi khanbiduna Brahmapur Bhaigapati Lekai da leiba pung semba oja Saikhom Surchandra Ustad Bismillah Khan Yuba Puraskar 2018 National Awardina mahaki chilaba matam kaithokpiduna Tripura da laktuna pung sembirabagi damakta Tripura gi mitei singna thagatpa phongdorakli Saikhom Surchandra gi mayamba leibakna sakhang maikhang naraba pung semba oja Saikhom Biralal Mangangi mapamdasu thagatpa phongdorakli aduga loinana sillang liba Tripura gi pungi oja adhikari mayum Ranjit Sharma busu thagatpa phongdorakli aigi ming Saikhom Surchandra Singh mayamna di sursa lairaga khangnaba ai Thawban district ki hero palwan haitu ki lekai da poi ai ke babagi mingna Saikhom Samkanai Singh imagi mingna Saikhom Ombi Sorojini Devi koi sinau taruk poi koi sinau taruk nupa manga nupi amaga koi taruk poi adna koi pungting bai ba senbam sida ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯃꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏ ꯇꯧꯔꯛꯏ ꯑꯗꯨꯅ ꯉꯁꯤꯃꯛꯅ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯝꯍꯕꯨ ꯕꯩꯒꯕꯇꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯁꯥꯏꯈꯣꯝ ꯕꯤꯔꯕꯟ ꯃꯉꯥꯡ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯏꯆꯦꯜ ꯏꯕꯥꯏꯁꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤ 5-6ꯃꯨꯛ ꯁꯨꯖꯔꯤ ꯑꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯤꯄꯨꯔꯥꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4-5 ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇ꯭ꯔꯤꯄꯨꯔꯥꯁꯤꯗ ꯑꯝꯇꯪ ꯂꯥꯛꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯇꯤꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯔꯟꯖꯤꯠ ꯁꯔꯃ ꯑꯩꯈꯣꯏ ꯑꯩꯒꯥꯁꯤꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯗꯤ ꯑꯝꯇꯪꯗꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯂꯥꯛꯈꯤ ꯈꯟꯅ ꯁꯨꯝ ꯂꯥꯛꯄ ꯉꯝꯗꯕꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯀꯩꯅꯣ ꯇꯧꯕ 2025 ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ date 6다 ꯑꯩꯒꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯕꯤꯔꯛꯇꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯝꯇꯪ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒꯤ ꯄꯨꯡꯁꯤ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔ ꯁꯦꯝꯅꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯂꯥꯛꯑꯒ ꯁꯨꯖꯔꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯄꯒꯤ ꯄꯨꯡꯁꯦ ꯀꯌꯥꯃꯨꯛ ꯍꯟꯗꯛꯀꯤꯁꯤꯒ ꯀꯌꯥꯃꯨꯛ ꯄꯨꯡ ꯇꯤꯡꯗ꯭ꯔꯣꯃꯣ ꯄꯨꯡꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯨꯡ 9-9ꯃꯛ ꯀꯩꯅꯣ ꯁꯨꯔꯦ ꯇꯤꯡꯅꯕꯁꯦ ꯑꯗꯨꯗ ꯄꯨꯡꯁꯤ ꯍꯦꯟꯅ ꯀꯥꯞ ꯊꯥꯅꯕꯗꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯍꯦꯟꯅ ꯄꯔꯛꯀꯗꯕꯁꯤ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ 2019ꯗ ꯑꯩ ꯑꯩꯈꯣꯏ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤꯅ ꯄꯤꯕ ꯕꯤꯁꯃꯤꯜꯂꯥ ꯈꯥꯟ ꯌꯨꯕ ꯄꯨꯔꯁꯀꯥꯔ ꯑꯦꯋꯥꯔꯗ ꯐꯪꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯁꯣ ꯄꯤꯕ ꯃꯇꯝꯗ ꯑꯣꯅꯔꯦꯕꯜ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯃꯥꯒꯤ ꯊꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏꯒꯤ 98 ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯒꯤ ꯃꯤꯡꯁꯤ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯁꯤ ꯀꯩꯅꯣꯗ ꯁꯣꯗꯨꯗ ꯌꯦꯡꯕꯤꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯕꯨ ꯄꯨꯊꯣꯛꯂꯒ ꯉꯥꯡꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ 26 ꯖꯅꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯛꯏ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯨ ꯃꯣꯏ ꯕꯥꯔꯇꯣꯟ ꯀꯩꯅꯣ ꯊꯥꯔꯛꯅꯕ ꯉꯥꯏꯗꯅ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯊꯥꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯄꯨꯡꯁꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯣꯏꯁꯤꯟꯕ ꯉꯝꯃꯣꯏꯗꯕꯅꯤ나 ꯄꯨꯡ ꯈꯔ ꯇꯤꯡꯉꯝꯗꯕꯤꯗ ꯑꯩ ꯆꯠꯄ ꯇꯥꯔꯤ ꯊꯥꯔꯛꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯈꯥ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯔꯒ ꯑꯗꯨꯝ ꯂꯩꯖꯈꯤꯅꯤ ꯑꯩꯅ ꯄꯨꯡ ꯃꯣꯏ ꯁꯨꯔꯆꯥꯟꯁꯤꯅ ꯄꯨꯡ ꯇꯤꯡꯕ ꯑꯩꯅ ꯑꯩꯒꯤ ꯏꯁꯦꯟ ꯅꯅꯥꯎꯁꯤ ꯃꯣꯏ ꯌꯨꯝꯅꯥꯛꯇꯣ ꯇꯦꯛꯆꯝ ꯅꯅꯥꯎ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯃꯃꯥꯡꯉꯩꯗ ꯂꯥꯛꯅ ꯃꯣꯏ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯆꯥꯎꯇꯨꯝꯕꯤꯒ ꯇꯧꯅ ꯂꯥꯛꯅ ꯄꯨꯡ ꯌꯩꯕꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏ ꯕꯥꯁꯣꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ
nanaukhiga khangnabadagi khangnama adum wari wari sanabadagi ibai sumaina khoigi moigi tadama lei pungting bai na su chakhiba chahi 2014 da 24 da aina pungma thana khoi oja soita ban torona pungma thana te seman na pirak padu aina jeiba nungai haibe matungina oi suchan su bai jamna kanna hai jei suchan isen aina dum kaure maunda di andak te ma sakmai khangnabadi kui wari mobile khangnabadi kuire adu sakmai khangnabase andak 2025 ki 6 January 60 lakh tang teruk siga ma kai ga sakmai khangnabani adu na mak nai ma ku se ni jam pulak ninga toba adu ada ma su nu sibidna koi te Tripura siga ma su ahambani Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Manipur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course si Tambiba Haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tauraba singna tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lengsimbirabu Natraga mobile number 939573245 da of Honabiu Kangan Jabama Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana laying gi damak tongan tongan ba doctor kaya na nimit khudingi laying gadori Dr. Yusuf F Chaudhary MSENT na nongmaijing khudingi numit jumba pung 12 da Dr. CH Rakesh Singha MS orthopedic surgeon na thangja khudingi nuktil pung 3 da Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benzir Ahmed Loskorna nimit khudingi nungthil pung 3 tagi nimidangi pung 9 phauba Dr. Puspita Singhana nimit khudingi ayuki pung 9 tagina ayuki pung 9 aduga nungthil pung 2:30 tagina pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 gi patungda layengga tawri adongi kudong saba matung ina mobile number 8134835398 number asida mangjongna na booking tawbinaba well care medicos ki maiketagi khanghalakli oibada maru oiba pau amuk hanna Ningthau Gambir Singha Laikidabagi Chamaga Braputrama Thoisuba Kumon Thoram Ngarang Barak Tampak mafam da paksana pangthok nakre Khairakpa Irel Umang Lakhubamgi ira thoram lakliba nongmaijing January gi 12 da pangthok lakani Dima Asawgi Umrangsu Koila Khunidagi Thawmi Sing Lakthopagi Thabak Ngarang Marini Chanba Numita su chathakre amasung Pung Sembagi Miyoi Sing Thabirakpada Tripura gi Meitei Singna Thagatpa phongdorakli Lakhipuronline YouTube channel gi pau sanduk chaba ngasigi oinadi matang asidaloi jare